Indo Kuki Political Dialogue ki Interlocutor AB Mathur ngasi Manipur thunglakre hanagi rogi Special Secretary oiramba Mathurna Kuki Kangbugi tongan ba Civil Society Organization singi leaders sing unaduna wari sanakre maki khongkit asida KNF ki Designated Camp Ebenezer Peace Camp Satuna Kadar Singa unaki April Kunipanda Chadongi Kosemgi Pata Hilupaki Thodokta Mioi Ohum Lukiba adu ngasi numidang waram phawa thiba khangdri Visakhapatnam dagi lakpa Indian Navy gi mioi 13 yauna SDRF amadi Manipur Fire Service ki kangmuna thiba humbugi thabak kana chathari Chief Minister N Birena ngasi su haktheng na chatuna yengsinkhre makoi ohungi masa phangdri fawba lepalaitana thikhiani hairi All Manipur Working Journalists Union gi General Body mifam pangthokre nauna thau pugadaba President amadi Standing Committee gi member nipan khanabagi mikal pangthokre Smile Trail India amadi Caesar Foundation na puna sinduna Smile Torch Rally ngasi Imphal da pangthokre Smile Trail India na chahi kunchumna miyam gi seba toropaka mailenana rally asi pangthokpani Malem gi ba sinmising nimit May degi thorom Manipur su pakcha da pangthokre handak chahi gi theme na Uniting Workers for Social and Economic Development ni 1976 ki matungda cyclone storm Feni nama chawna Bharat ta ama ata thola ba yai haina Indian Meteorological Department na phongdorakli